마시 라북다 마마나바 mayam chatpa ka ko mabu labuk chatpa ka sita mamana mayam si indo in to da khala ba te ko ha ja hoi chumna phagi to na ba ka da sara tu ba kan sida mara makha thang do khare ma khu u kang si lai tho khare ba nan tho khare ikoi chumure nan tho ki ba si sem charo re mana ikoi jumda lak pa kan sida angang sigi anab si man ure hoi hoi ai hidak pi ni hana mana chakhraga e ngachi nu te piro na ha ka man cycle nga yum da naknabani na hoi cycle nga baro chatlaga num khuduk ta halai ma thombi re adei di ngachi numisi ma thom gre ta na hoi hoi e hayeng baw lok thok ka no hai re mana hayeng hi yoro ka da man amuk lok thok ga amuk amuk thobe numi humni da hot jakhre as o mai hanai tor ma thabuk se adum apu ma si han tharaga numi humni gi manung da phagare thabuk chun jare mi ne aduna mana adum numi humni mang phaba si da ikoi amna harawa dubu hoi ka kai pa chi ai ku jam le ka ai gi mi sumai la ai khong si sing ni halaga cycle lagi sing lok thok ka da thom jan na khu si yam na kan shok te nei ru re ma na hira ma pi bi na no ma thome no ma thom de ai uji kan thabuk su ba ngam le ai gam cha shok ki ba si kyam kui hai ba thodok si kyam kui ra bai wari ai numit ngasi ga thana mi tara ga ma thoni ti thoni tung suri o hai de uji khong na da na chat pa ngam dab se ngam je si ado hidak si thom kan da pura uji ki chat pa ngam gre ba ko chat pa ngam ne ngasi bok sa sing chalui ai saru na thok pa khot pa yaw na da karam mong da shok ki ba sing de halak pa de cycle da sing ha pa ne da hoi hoi adi yum da lok thok ya hana to pa kan da cycle ga mafam charam dab ja da aduna ek thom jan ba ja ne hoi 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 mafam chan de thom de mafam cha de thi de khu de thom de gi ai si pong khot na lei chao na pong khot na swai mu sang pong khot le ra me ai khoi gi tao hi ne ai di hidak lei tao no mu pura thom me no nga la ga lok thok pu loi pa ga nga tang di ai khara ko sa chi po khaitang na ram me hoi hoi adigi pung tere makai mi pan gi adai ai khong khu ji hai ba sum khara khara nu nga re ngarang ji ma po tha ja re hoi adu nga si sing chal uri si mauk sa torom ma thabak tu chap mana na tau gre chat kre ba ai ming sani ga ai ro cover ka de ni ai si na chi kui de na ba ji khong ji hoi adu sum yeng su yeng te du ko yam ba ji ga sum no ma dak thok pun min na gi ai ma si na ya hai ba di mana es du di ai ram por ga na nari si kari tau dai nari no de karam khuna ma to ma si thudok pa ai injection ni ba te ki ba leite o masan sum na jar pai tare adu chat pa so ya da jing nong chat pa hoi hoi amat ya da tek pa khot ki karim yaw do bi nar ko sine ba hidak si koi inau ji ga laktna yam ji ga hoi laktna hidak bu bektna ayukta thondrem ayukta thombaga namda wam ji aina sum yeng bada kari naram khonam jam tau gidre o man di ayeng in midang waram da lok tho ai odaina nongai budi noi man gidra ko hoi hoi nongan ba sum ai thok ki bai tare o kasam tau dre ma si de kal la di hoji phodi kai tau di ngasi ai ngi thom ga nongal kai daram do bi wan ne ba kai tau dre ai jo hoine lok thok ning man bai te harau dna sum lok thok ki bai tare ti gi na ye na sel sel hoi adu yam ibung ji theng na ru de gi ngak tang ma ibung ji na har ma tum baw le yo ya tan lok thok gi ti yang sat khere anai tau ngam da thok tau gre la tau re ising jayo ya ti ising batel man lok lo ya ram te ti ai to honi te man loi hona ai min je movie ko kari macha este da tu sing gi ko ade na de ai gi sagan se le mo se yar pot am ko thangat pe yaram de ko hoi khoi ba hina ya sen ai ngona hida ma le re ha gi ade mai le pham chat laga hida ta phaina thom bi raga ade adum phare uji kai pa to gitre doctor da yeng khot pa yaw gi bra yeng adu ka x-ray da saru tek ba kai ba gi si karam ba condition lai gi leite istene sa ade isa pot se ya to thangat pa khot pa ko hidak se numi kya ni di thom gi numi kya ni matung na phagi ai na thom anirak kuma thom gi o hidak se anirak thom matung da loi ni ngam gre hana surum ba pot ngamam da ba loi ngam gre adu uji de kai pa to gitra Jikti, ai nupi ngang thak na ko to nongai na hing na hi leibu ngam le gai tho ngam le. Pung kek kek ulam le gai no. Oh, hoi. Saru po po mo phare. Lei Saru kai ba. Kai ba po pa hi. Pung kek kek ulam che numini ni da phare chine. Wa ba jing dei de ga mo phun ka we tao ji ga ge pisa pi ni je lo na pa ha ba tare wa jing ta hun ko gi ya mane mo phun ka we ai khun wa jing de gi ne
ꯄꯥꯕꯨꯡꯒꯤ ꯃꯤꯡ ꯂꯩꯐꯝꯁꯦ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨꯕ ꯑꯩꯁꯤ ꯋꯥꯕꯖꯤꯡꯗꯩꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯃꯨꯐꯨꯟ ꯀꯧꯖꯩ DK ꯃꯨꯐꯨꯟ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯁꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨꯕ ꯑꯩꯕꯨ ꯄꯣꯛꯄꯅ ꯑꯪꯈꯥ ꯀꯧꯏ ꯑꯩꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝꯅ ꯇꯣꯁꯤꯜ ꯀꯧꯏ ꯋꯥꯕꯁꯤꯡꯁꯦ ꯀꯗꯣꯝ ꯁꯥꯏꯗ ꯆꯠꯂꯒ ꯍꯦꯟꯅ ꯅꯛꯀꯅꯤ ꯄꯥꯕꯨꯡ ꯍꯩꯔꯣꯛ ꯀꯕꯣ ꯂꯩꯀꯥꯏ ꯍꯩꯔꯣꯛ ꯀꯕꯣ ꯂꯩꯀꯥꯏꯀꯣ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛꯅ ꯀꯔꯤ ꯑꯣꯏ ꯄꯥꯕꯨꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯟꯅ ꯁꯝꯕꯁꯦ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛꯄꯨ ꯌꯧꯔꯒꯗꯤ ꯋꯥꯕꯁꯤꯡꯁꯤ ꯅꯛꯑꯦꯀꯣ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯅꯛꯑꯦ ꯄꯥꯎ ꯇꯥꯖꯕ ꯃꯇꯝꯗ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯑꯃ ꯁꯦꯝꯕꯤꯌꯦꯅ ꯄꯥꯕꯨꯡꯅ ꯇꯥꯖꯩ ꯑꯗꯣ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯈꯣꯡ ꯐꯈꯤꯕ ꯈꯨꯠ ꯐꯈꯤꯕ ꯍꯧꯒꯠꯄ ꯉꯝꯃꯝꯗꯗꯅ ꯀꯔꯝꯕ ꯂꯥꯏꯅꯥꯗ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯄꯥꯕꯨꯡꯅ ꯁꯦꯝꯕꯤꯔꯤꯕ ꯍꯤꯗꯥꯛꯁꯤꯅ ꯀꯃꯥꯏꯅ ꯂꯥꯌꯦꯡꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯁꯨꯒꯥꯏꯅ ꯍꯥꯏꯕꯤꯌꯨꯕ ꯄꯥꯕꯨꯡ ꯍꯥꯏꯖꯒꯦ ꯈꯣꯡ ꯂꯩꯊꯦꯛꯄ ꯅꯠꯇ꯭ꯔꯒ ꯇꯨꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯏꯁꯇꯦꯟ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯇꯦꯛꯈ꯭ꯔꯒ ꯂꯩꯊꯣꯛꯈ꯭ꯔꯒ ꯗꯥꯛꯇꯔꯗ ꯑꯃꯨꯛ ꯆꯠꯂꯒ ꯈꯣꯡꯁꯤ ꯆꯨꯝꯊꯣꯛꯑꯦ ꯆꯨꯝꯃꯨꯔꯦ ꯆꯨꯝꯊꯣꯛꯑꯦ ꯍꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯈꯣꯡꯁꯤ ꯆꯨꯝꯊꯣꯛꯑꯒ ꯉꯥꯗꯅ ꯑꯗꯨꯝ ꯂꯩꯕ ꯏ ꯅꯥꯏ ꯄꯣꯝꯗꯅ ꯃꯨꯁꯤꯟ ꯃꯨꯗꯅ ꯂꯩꯕ ꯑꯁꯤꯒꯨꯝꯕꯁꯤ ꯀꯌꯥꯃꯨꯛ ꯊꯦꯡꯅꯔꯒ ꯑꯩꯅ ꯍꯤꯗꯥꯛ ꯊꯣꯡꯕꯗ ꯌꯥꯝ ꯐꯕ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯝꯃꯒ ꯉꯁꯥꯏꯒꯤ ꯍꯤꯗꯥꯛꯁꯤ ꯊꯣꯡꯈ꯭ꯔ ꯃꯇꯨꯡꯗ ꯐꯈꯤꯕꯁꯤ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯄꯥꯕꯨꯡ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡꯁꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯃꯥꯁꯤ ꯑꯩꯒꯤ ꯍꯤꯗꯥꯛꯁꯦ ꯈꯔ ꯏꯁꯤꯡꯗ ꯇꯣꯠꯀꯅꯦꯕ ꯏꯁꯤꯡꯗ ꯇꯣꯠꯂꯒ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯒꯨꯜꯕꯨꯗꯤ ꯁꯤꯗ ꯊꯝꯖꯔꯤꯁꯦ ꯑꯁꯤꯅ ꯃꯒꯨꯜ ꯃꯥꯅ ꯄꯤꯕꯤꯗꯧꯔꯤꯅꯦꯕ ꯄꯥꯕꯨꯡ ꯌꯥꯝꯒꯨꯝꯅ ꯇꯧꯅꯦꯕꯀꯣ ꯑꯗꯨꯒ ꯃꯒꯨꯜꯗꯤ ꯁꯤꯗꯒꯤ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯤꯒꯤ ꯃꯒꯨꯜꯁꯤ ꯌꯥꯝ ꯐꯩ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯤꯒꯤ ꯃꯒꯨꯜꯁꯤꯅ ꯍꯥꯞꯆꯤꯜꯂꯒ ꯃꯥꯅ ꯃꯒꯨꯜ ꯄꯨꯖꯕ ꯍꯥꯏꯇꯥꯔꯦ ꯇꯣꯠꯅꯔꯒ ꯉꯁꯥꯏꯒꯤ ꯊꯣꯡꯒꯗꯣꯏꯅꯦꯕ ꯄꯥꯕꯨꯡ ꯊꯣꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯒꯤ ꯊꯣꯝꯕꯗꯣ ꯄꯥꯕꯨꯡ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯌꯦꯡ ꯂꯧꯊꯣꯛꯀꯅꯨꯀꯣ ꯍꯪꯆꯤꯠ ꯐꯥꯎꯕꯗ ꯊꯣꯝꯃꯒꯣ ꯑꯗꯨꯝ ꯊꯝꯃꯒꯣ ꯍꯥꯏꯔꯒ ꯐꯝꯃꯟꯗꯅ ꯂꯧꯊꯣꯛꯄꯁꯨ ꯀꯧꯕ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯀꯔꯤꯒꯤ ꯉꯔꯥꯡ ꯂꯧꯊꯣꯛꯄ꯭ꯔꯥ ꯑꯩꯅ ꯍꯪꯉꯦꯕ ꯂꯧꯊꯣꯛꯀꯅꯨ ꯍꯥꯏꯔꯒ ꯅꯪ ꯀꯔꯤꯒꯤ ꯅꯨꯃꯤꯠ ꯁꯨꯇ꯭ꯔ ꯂꯧꯊꯣꯛꯄ꯭ꯔꯥ ꯑꯁ ꯄꯥꯕꯨꯡ ꯐꯈꯤꯕꯗꯒꯤ ꯑꯩꯁꯨ ꯍꯔꯥꯎꯃꯟꯅ ꯂꯧꯊꯣꯛꯀꯅꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯌꯦꯕ ꯐꯔꯕꯅꯦ ꯑꯩ ꯂꯧꯊꯣꯛꯆꯔꯒꯦ ꯂꯧꯊꯣꯛꯈꯤꯕꯀꯣ ꯐꯔꯦ ꯐꯒ꯭ꯔꯕꯗꯤ ꯐꯔꯦ ꯑꯩꯅ ꯍꯥꯏ ꯐꯠꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯗꯅ ꯅꯪ ꯂꯧꯊꯣꯛꯈꯤꯕ ꯇꯥꯔꯗꯤ ꯐꯠꯇꯕ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯇꯧꯒꯅꯨ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯆꯨꯝꯃꯤ ꯄꯥꯕꯨꯡ ꯍꯥꯏꯕꯗꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯍꯥꯏꯖꯔꯤꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯊꯣꯡꯒꯗꯕ ꯃꯇꯝꯗꯣ ꯃꯄꯨꯡ ꯐꯥꯅ ꯊꯣꯡꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯃꯥꯅꯦ ꯉꯁꯤ ꯐꯥꯎꯗ ꯃꯤ ꯀꯌꯥꯃꯨꯛꯇꯤ ꯑꯗꯨꯝ ꯐꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩꯔꯦ ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛꯁꯤꯅ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯅ ꯐꯈꯤꯕꯁꯦ ꯑꯁ ꯌꯥꯝꯈ꯭ꯔꯦꯅꯦ ꯑꯩꯅ ꯀꯔꯤ ꯂꯝꯒꯤ ꯍꯥꯏꯗꯤ ꯇꯥꯡꯈꯨꯜ ꯃꯤꯔꯦꯂꯦꯟ ꯑꯗꯒꯤ ꯀꯕꯔꯀꯥꯏ ꯍꯩꯔꯣꯛ ꯑꯗꯒꯤ ꯉꯥꯔꯥꯎꯊꯦꯟ ꯍꯩꯔꯣꯛ ꯑꯗꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗ ꯄꯥꯡꯒꯩꯗ ꯑꯦꯝ.ꯑꯥꯔ ꯑꯣꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒ ꯃꯥꯅ ꯇꯧꯔꯒ ꯃꯥꯅ ꯁꯨꯝ ꯐꯈꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯗꯅ ꯃꯣꯏꯅ ꯉꯥ ꯈꯔ ꯄꯤꯖꯩꯌꯦ ꯑꯗꯒꯤ ꯗꯈꯤꯅꯥ ꯈꯔ ꯇꯧꯔꯒ ꯑꯩꯕꯨ ꯌꯥꯝ ꯍꯔꯥꯎ ꯊꯥꯕꯤꯌꯦ ꯑꯗꯨ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯉꯝꯗꯕ ꯃꯤꯁꯨ ꯍꯦꯟꯅ ꯈꯪꯉꯒ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯃꯌꯥꯝꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯅꯥꯕ ꯃꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯂꯩꯔꯝꯒꯅꯦꯅ ꯈꯜꯂꯤ ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯊꯨꯅ ꯂꯥꯏꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯗꯨꯁꯨ ꯌꯨꯅꯤꯚꯔ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯖꯔꯤ ꯍꯥꯏꯖꯔꯤ ꯑꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯅꯀꯣ ꯂꯣꯏꯅ ꯐꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯥꯏꯕ ꯁꯤ ꯗꯥꯛꯇꯔ ꯁꯤ ꯂꯣꯏꯅꯃꯛ ꯁꯤꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯂꯥꯌꯦꯡꯕ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯐꯈꯤꯕꯁꯨ ꯌꯥꯎꯗꯦ ꯐꯁꯨ ꯐꯩ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯑꯐꯕꯗꯤ ꯑꯩꯒꯤ ꯍꯤꯗꯥꯛꯁꯤꯅ ꯐꯩꯌꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯆꯠꯂꯦꯕ ꯐꯩꯌꯦ ꯍꯥꯏꯅ ꯉꯥꯛꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯦꯕ ꯑꯩꯉꯣꯟꯗ ꯂꯥꯛꯑꯝꯕ ꯑꯌꯥꯝꯕ ꯐꯔꯒ ꯍꯟꯈꯤꯀꯣ ꯄꯥꯕꯨꯡ ꯑꯗꯒꯤ ꯌꯦꯡꯖꯔꯨꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯣꯏꯅ ꯐꯔꯤꯑꯕ ꯐꯔꯤꯑꯕ ꯑꯩꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯁꯨ ꯂꯥꯏ ꯏꯁꯣꯔ ꯅꯠꯇꯦ ꯋꯥꯔꯤꯕꯨ ꯏꯁꯣꯔꯒꯤ ꯃꯈꯥꯗ ꯂꯩꯖꯕꯅꯤꯅ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯇꯅ ꯐꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯒꯤꯁꯨ ꯃꯥꯏ ꯄꯥꯛꯆꯕ ꯑꯩꯅ ꯌꯦꯡꯖꯕꯗꯁꯨ ꯐꯈꯤꯕꯗꯣ ꯃꯥꯏꯁꯨ ꯅꯨꯡꯉꯥꯏꯖꯕ ꯏꯁꯣꯔꯅ ꯇꯝꯕ ꯍꯥꯏꯕꯗꯨ ꯑꯩ ꯑꯗꯨꯃꯛꯇꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯌꯦꯡꯖꯔꯤ ꯑꯗꯣ ꯄꯥꯕꯨꯡꯅ ꯈꯨꯟꯁꯤꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯆꯠꯊꯣꯛꯇꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯕ꯭ꯔꯥ ꯄꯥꯕꯨꯡꯁꯦ ꯂꯝ ꯑꯇꯩꯗ ꯑꯌꯥꯝꯕ ꯑꯗꯨꯝ ꯆꯠꯊꯣꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯥꯕꯨꯡ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯤ ꯆꯠꯊꯣꯛꯅꯤꯡꯗ꯭ꯔꯦ ꯍꯥꯟꯅ ꯑꯩꯅ ꯇꯧꯔꯝꯕꯁꯤ ꯆꯠꯊꯣꯛꯄꯅꯦ ꯏꯝꯐꯥꯜꯗ ꯂꯥꯛꯑꯣ ꯂꯥꯛꯄ ꯁꯂꯨꯡꯗ ꯕ꯭ꯔꯦꯖꯟ ꯂꯥꯛꯑꯣ ꯂꯥꯛꯄ ꯉꯥꯔꯨꯊꯦꯟꯗ ꯑꯗꯒꯤ ꯊꯣꯛꯆꯣꯝꯗ ꯑꯗꯒꯤ ꯀꯕꯔꯀꯥꯏ ꯂꯣꯏꯅ ꯑꯩ ꯆꯠꯂꯒ ꯑꯗꯨꯝ ꯇꯧꯕꯤꯕꯅꯦ ꯄꯥꯕꯨꯡ ꯊꯣꯝꯕꯤꯕꯅꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯍꯟꯁꯨ ꯑꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯩ ꯆꯠꯊꯣꯛꯄꯗꯤ ꯉꯝꯃꯔꯣꯏ ꯃꯣꯏꯅ ꯂꯥꯛꯆꯔꯒ ꯇꯧꯕꯅꯗꯤ ꯈ꯭ꯋꯥꯏ ꯐꯔꯅꯤ ꯃꯥꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯤꯅꯤ ꯊꯥꯒꯠ ꯋꯥꯍꯩꯁꯤ ꯀꯃꯥꯏꯅ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯊꯥꯒꯠꯂꯦ ꯃꯥꯕꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯈꯣꯡ ꯈꯨꯠꯁꯦ ꯀꯔꯤꯝ ꯇꯧꯈꯤꯗ꯭ꯔꯦ
ꯂꯪꯈꯠꯂꯒ ꯆꯨꯞꯄꯤꯗꯣ ꯃꯉꯥꯏꯔꯦ ꯃꯥꯕꯨ ꯃꯥꯉꯣꯟꯗ ꯂꯥꯛꯄꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯕ ꯑꯣꯏꯔꯦ ꯃꯥ ꯃꯤ ꯑꯇꯩ ꯑꯅꯥꯕꯁꯨ ꯌꯦꯡꯍꯟꯅꯤꯡꯕ꯭ꯔꯥ ꯌꯦꯡꯍꯟꯅꯤꯡꯗꯕ꯭ꯔꯥ ꯌꯦꯡꯍꯟꯅꯤꯡꯉꯤ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯅꯤꯡꯉꯦ ꯑꯦ ꯊꯥꯒꯠꯅꯤꯡꯕꯕꯨ ꯏꯕꯨꯡꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯂꯣꯏꯅ ꯑꯩ ꯀꯩꯅꯣꯒꯨꯝꯈꯩꯗꯤ ꯃꯥꯕꯨ ꯌꯦꯡꯍꯟꯒꯦꯅ ꯍꯥꯏꯔꯒ ꯌꯦꯡꯍꯟꯒꯦꯅ ꯂꯩꯔꯤꯅꯤ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯅꯤꯡꯕꯗ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯁꯨ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯍꯟꯅꯤꯡꯕ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨ ꯃꯗꯨ ꯌꯥꯔꯒꯗꯤ ꯇ꯭ꯔꯥꯏ ꯇꯧꯊꯣꯛꯄꯅ ꯐꯩ ꯑꯁꯤꯅ ꯑꯩ ꯌꯥꯝ ꯇ꯭ꯔꯥꯏꯗꯤ ꯇꯧꯍꯟꯅꯤꯡꯉꯤ ꯏꯇꯥꯎꯅ ꯅꯥꯔꯁꯦ ꯑꯩꯅ ꯅꯥꯕꯒꯨꯝꯕꯅ ꯃꯥꯅ ꯍꯤꯗꯥꯛ ꯊꯣꯝꯕꯤꯒꯦ ꯍꯥꯏꯅ ꯍꯤꯗꯥꯛꯇꯨ ꯄꯨꯕꯤꯔꯛꯇꯅ ꯃꯥꯅ ꯊꯣꯝꯕꯤꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯀꯣ ꯄꯥꯕꯨꯡ ꯁꯨꯝ ꯏꯇꯥꯎꯁꯤꯒ ꯑꯩꯒ ꯁꯨꯝ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯁꯦ ꯂꯣꯏꯅꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯜꯂꯣ ꯂꯩꯔꯧꯅꯔꯕꯅꯤꯅ ꯋꯥꯕꯁꯤꯡꯒ ꯀꯕꯣ ꯂꯩꯀꯥꯏꯒꯤ ꯍꯥꯏꯁꯤꯗꯤ ꯃꯁꯥꯗ ꯃꯁꯥꯅꯕ ꯏꯇꯥꯎꯁꯤꯅ ꯄꯥꯏꯖꯔꯤꯕ ꯃꯥꯅ ꯍꯩꯖꯔꯤꯕ ꯃꯍꯩ ꯃꯁꯤꯡ ꯑꯁꯤꯅ ꯃꯥꯅ ꯃꯄꯨꯟꯁꯤ ꯂꯣꯝꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯥꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯃꯥꯒꯤ ꯍꯤꯗꯥꯛꯁꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯀꯅꯥꯒꯨꯝꯕ ꯍꯦꯛ ꯄꯣꯛꯄꯒꯨꯝꯕ ꯇꯦꯛꯄꯒꯨꯝꯕ ꯇꯧꯕꯒꯤꯗ ꯑꯗꯨꯅ ꯃꯥꯒꯤ ꯍꯤꯗꯥꯛꯁꯤ ꯁꯤꯖꯤꯟꯅꯕꯤꯔꯒꯗꯤ ꯈꯨꯗꯛꯇ ꯁꯨꯝ ꯐꯩ ꯋꯥꯕꯁꯤꯡꯗ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯍꯥꯏꯕꯗꯤ ꯑꯅꯥꯕꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯌꯥꯝꯁꯤꯡ ꯋꯥꯕꯁꯤꯡꯗ ꯂꯥꯛꯄꯤꯔꯒ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯁꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯊꯦꯡꯛ ꯌꯨ